Demand phangdrifao Kuki amataga pulloi amadi mateng pangloi. Handaki September ki tarik 18 ki numidang pung 8 makhaimuk tarakpa matamda Kangla Tombida TAKL ki member ama oiriba Kingston Kasung kauba Kamjong district tagi haujigna Kangla Tombida leiriba auto driver asina liangmai nupi ani bu auto service piduna lakpada maningdagi miyoi anina khanghaudana maram chadana attack tawrakhibani miyoi ani edu kanano haiduna hanglubada Kuki National Army ki caderni haina saktak jakhibani thaudog adubu TAKL na akanba mongda yaningdaba fongdokpaga loinana thaudog adugi matangda demand ahum tawrakli demand sing adudi ahanbada numid adugi thaudokta chenariba miyoi anina mimang thokna thaudok adu masana tawkhibani haina yazaba ani subada KNA na official oina thaudok adugi matangda chapchaba maram piduna apologize tawrakpa amadi aroiba demand na hariba mathaki demand ani asibu pung 72 gi manungda pangthoklakadabani hairi amadi makata na hariba demand sing asi phangdrifao Tangkhul gi jaga singda leiriba Kuki singa mateng iteng tawnadaba aduga dukan singda Tangkhul gi dukan Kuki gi dukan haiduna thaba amasung Kuki dukan dagi pochai leiraba Tangkhul sing ahakpa chairak pigani haina TAKL na thadorakpa cherol amana hairi